ngasi di nga leirure se loktakki ngani loktakki ngani to loktakki nga di sumaina murap chatleba hekta si ngasi di thongjarage ai yumda hawbane se nomangkhaje ai hekige aduga si kangho haitare tauraga tawjarake aina corona da icha nupa si lok yam thungalle mi me dei lawro ma sang khak yungmuneba yam phajana hawgal aga da mi me da corona da di changhan ningdam ne kai jai ana yumda thage na ithi mata ima da ta ba li mangde do maru che thabu thajaladi hawradi yumda hawbune sa doren che aina kumchigi hekri ngasi na hamani nongju da toira hangde ma panje suksa sa tolaktaba aina kai dor ja no sibong khale sati chale jana chale hawai thak se taga taga the khoi gi labuki hawai thang si ngarang kang choi thong yam hawe si ma sa se mon mon la ngasi nga thongduri ni am harare ngasi di nga ji ma thongjarage ji nga puklaw bi ni sum puklaw bi thongbi on ha ba si puklaw bi ji ma thongjarage si maro pangsina napakpi marani dagi sing ni chanam ni tilau ji soiraga adagi no manghama panje ai se horen ngawra kan da dum yeng bi ne ai ka ngawoi nan ta tauraga siga alu kharaga tauraga ne hawai dak se khara ma taur ni yam hapoi aduga ama tawjarake aduga yongchak singju sima sujarake si maroin pang kai ka si tha aga ngasi yoina di injang ado mayam video ji loi bo wing bio ji maroin pang semba chaba loire loina aduna thongba horage na uyan ji thanga chare mayam uyan ji chare aduna ji thau hijarage nga bu thongadi hangam thongadi thau kitang ngau ha nga bu thongadi saring ju thong wa thau thak paina thau khare yam da di hau tri munje thau mulle aduna ngau na na ba taw jarage sigi tej mana se kitang thada ge adagi mithi kitang ama thada jage smaina adagi jira ma pung kitang am thada jage aduga sigi maroi ji thadharage ila ujan thadharage adai sigi phadigo makok je si hapchalani mathang hapchalani indagi napaki mara je si hana mu hapke si napaki mara Ismaina ha ole ago san nam mu thak lage ching ni ngak tang le thak ke maru marang kita ngong thak lage aina jira ga phadi ko maru go se ya yam thau sana ngau ri ngai je sana hai di bob se sikha thak lage man ching ni ngak le thak ke taw ya yare ji nga hapchan lani jik maroi se yare ngau le mulle maroi mulle
ꯑꯗꯣ ꯉꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯀꯣꯛꯀꯁꯦ ꯊꯣꯡꯕꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯗꯝꯅꯤ ꯍꯥꯏꯗꯤ ꯑꯣꯠꯄꯁꯦ ꯁꯨꯃꯥꯏꯅ ꯑꯣꯠꯄꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯥꯀꯟ ꯑꯣꯟꯕꯗꯤ ꯃꯁꯥ ꯇꯥꯁꯟꯅꯕ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯀꯦ ꯊꯨꯝ ꯊꯥꯛꯈꯤꯕꯩꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯅꯝꯍꯟꯕ ꯃꯁꯥ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯉꯧꯈꯤꯗꯕꯅꯤꯅ ꯁꯤꯡꯁꯤ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯁꯤꯡꯁꯤ ꯌꯥꯝꯃꯜꯂꯤꯗ ꯊꯥꯛꯆꯜꯂ ꯍꯥꯎꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯑꯣꯏꯅꯕ ꯑꯂꯨꯁꯦ ꯁꯤ ꯃꯔꯤꯁꯤꯗꯪ ꯊꯥꯛꯀꯗꯕ ꯃꯄꯨꯝ ꯃꯪꯕ ꯅꯠꯇꯦ ꯃꯆꯦꯠ ꯑꯝꯇꯅꯤ ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯤꯁꯨ ꯌꯥꯝ ꯊꯥꯛꯑꯣꯏ ꯑꯗꯨꯅ ꯌꯥꯔꯦ ꯀꯣꯏ ꯉꯥꯏꯍꯥꯛ ꯇꯧꯕ ꯐꯩ ꯑꯝꯇꯪ ꯑꯣꯠꯀꯦ ꯑꯗꯨꯒ ꯐꯝꯖꯜꯂꯦ ꯌꯥꯔꯦ ꯁꯤ ꯃꯆꯨꯁꯨ ꯊꯥꯛꯆꯜꯂꯒꯦ ꯉꯥꯏꯍꯥꯛ ꯉꯧꯒꯦ ꯑꯗꯨꯒ ꯌꯥꯝ ꯊꯣꯡꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯁꯦ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟ ꯇꯥꯎꯅꯕ ꯊꯥꯎ ꯈꯔ ꯍꯩꯖꯔꯒꯦ ꯑꯗꯨꯅ ꯌꯥꯝ ꯍꯩ ꯈꯪꯗꯦꯗ ꯑꯂꯨꯁꯨ ꯇꯥꯎꯗꯣꯏꯅꯤ ꯁꯤ ꯏꯟꯖꯥꯡꯒꯤꯅꯦ ꯍꯣꯔꯦꯟ ꯁꯤꯡꯖꯨꯒꯤꯅꯦ ꯑꯣꯏꯅꯕꯅꯦ ꯄꯨꯂꯞ ꯅꯦꯠꯂꯒ ꯊꯥꯛꯑꯒꯦ ꯃꯣꯔꯣꯛ ꯃꯀꯨꯞ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯃꯀꯨꯞꯁꯦ ꯀꯌꯥꯁꯨ ꯊꯥꯛꯁꯨ ꯊꯥꯛꯇꯕꯅꯦ ꯑꯗꯣ ꯃꯣꯔꯣꯛꯁꯤꯁꯦ ꯇꯣꯏꯔꯦꯅ ꯈꯜꯂꯦ ꯁꯤ ꯇꯣꯏꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛ ꯃꯦꯠꯈꯥꯏꯔꯕ ꯌꯥꯝꯅ ꯑꯀꯪꯕ ꯃꯦꯠꯂꯝꯕꯗꯨꯗꯒꯤꯗꯣ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯎꯕ ꯁꯤꯡꯖꯨꯒꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯉꯥ ꯊꯣꯡ ꯊꯥꯛꯑꯗꯕꯅꯤ ꯁꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯑꯣꯠꯂꯒꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯌꯥꯔꯗꯕꯅꯤ ꯈꯜꯂꯦ ꯑꯗꯨ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯜꯂꯣꯏ ꯌꯥꯔꯅꯤ ꯄꯥꯛꯁꯟꯗꯦꯕ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯑꯂꯨꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯣꯔꯦꯟ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯗ ꯊꯥꯛꯅꯕ ꯇꯥꯎꯊꯣꯛꯆꯔꯅꯤ ꯉꯁꯥꯏꯒꯤ ꯑꯂꯨꯁꯤ ꯃꯨꯟꯗꯣꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯇꯥꯎꯔꯅꯤ ꯍꯋꯥꯏꯗ ꯍꯥꯞꯆꯜꯂꯨꯕꯗ ꯏꯪꯊꯩꯌꯦ ꯁꯨꯃꯥꯏꯅ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯑꯂꯨꯁꯤꯒ ꯇꯧꯔꯅꯤ ꯑꯗꯒꯤꯗꯤ ꯒꯔꯝ ꯃꯁꯥꯂꯥꯒꯨꯝꯕ ꯈꯤꯇꯪ ꯆꯥꯏꯔꯅꯤ ꯑꯩ ꯀꯌꯥꯗꯤ ꯁꯤꯖꯤꯟꯅꯗꯕꯅꯤꯗ ꯁꯨꯃꯥꯏꯅ ꯀꯥꯡꯍꯧ ꯇꯧꯕꯁꯤꯗꯗꯤ ꯑꯗꯒꯤ ꯅꯣꯡꯃꯥꯡꯈꯥ ꯇꯥꯎ ꯂꯣꯏꯔꯀꯥꯟꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯂꯞ ꯑꯍꯨꯝꯁꯤ ꯇꯣꯠꯈꯥꯏꯅꯗꯣꯏꯅꯦꯕ ꯊꯨꯝ ꯆꯥꯏꯔꯅꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤ ꯄꯣꯛ ꯄꯣꯛꯑꯁꯨ ꯇꯧꯔꯛꯏꯁꯤ ꯎꯕ ꯄꯥꯟ ꯇꯣꯛꯀꯅꯤ ꯏꯟꯁꯥꯡꯁꯦ ꯉꯁꯥꯏꯗꯒꯤ ꯀꯥꯁꯟꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯄꯥꯛꯁꯟꯕ꯭ꯔꯥꯅ ꯑꯩꯅ ꯑꯣꯝꯃꯒ ꯊꯝꯕꯅꯦ ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯂꯛꯑꯕꯅꯤꯅ ꯃꯅꯤꯡꯗ ꯈꯤꯇꯪ ꯄꯛꯀꯦ ꯇꯧꯋꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯃꯆꯨꯒ ꯊꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯤ ꯃꯍꯤ ꯀꯪꯁꯤꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯁꯤꯡ ꯑꯀꯪꯕꯁꯦ ꯁꯤ ꯇꯥꯎꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯨꯒ ꯆꯣꯟꯊꯔꯝꯗꯥꯏꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯇꯥꯎꯕ ꯌꯥꯄꯣꯠꯇꯦ ꯀꯥꯒꯤꯅꯤ ꯑꯀꯪꯕꯅꯤꯅ ꯌꯥꯝ ꯀꯪꯕ ꯁꯨ ꯅꯣꯈꯥꯏꯕ ꯌꯥꯕ ꯁꯤꯡ ꯁꯤ ꯌꯥꯍꯜꯂꯒꯦ ꯇꯨ ꯌꯥꯔꯦ ꯑꯂꯨꯒꯁꯦ ꯂꯣꯏꯅ ꯃꯆꯦꯠ ꯈꯣꯝꯖꯜꯂꯦ ꯉꯥꯡꯁꯤꯜꯂꯗꯤ ꯑꯃꯨꯛ ꯀꯥꯕꯒꯤ ꯍꯤꯁꯥꯞ ꯂꯥꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯈꯣꯠꯊꯔꯅꯤ ꯂꯣꯏꯔꯦ ꯁꯤꯅ ꯂꯣꯏꯔꯦ ꯌꯥꯝ ꯊꯥꯛꯄꯁꯨ ꯍꯥꯎꯕ ꯅꯠꯇꯦ ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯦ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯌꯥꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯤꯡꯁꯜꯂꯒ ꯄꯣꯞꯍꯜꯂꯒ ꯊꯝꯃꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯖꯔꯦ ꯑꯗꯨꯒ ꯍꯤꯡꯁꯦ ꯊꯥꯛꯆꯜꯍꯧꯔꯒ ꯌꯥꯔꯦ ꯍꯤꯡ ꯊꯥꯛꯆꯜꯂꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯁꯧꯒꯠꯍꯜꯂꯤꯉꯩꯗ ꯑꯩ ꯅꯣꯡꯃꯥꯡꯈꯥꯁꯦ ꯑꯂꯨ ꯇꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛꯀ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯇꯥꯎꯊꯣꯛꯑꯒꯦ ꯑꯅꯤꯔꯛ ꯊꯣꯡ ꯇꯥꯎꯗꯗꯤ ꯌꯥꯔꯣꯏ
ꯁꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯀꯣꯛꯈꯠꯂꯒꯦ ꯁꯦꯞ ꯑꯃ ꯋꯥꯠꯂꯤ ꯇꯥꯎꯒꯗꯕ ꯊꯥꯎ ꯈꯤꯇ ꯆꯦꯟꯊꯍꯟꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯊꯔꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯊꯥꯎ ꯁꯤꯊꯗ꯭ꯔꯗꯤꯅꯦ ꯊꯥꯎ ꯉꯥꯛ ꯉꯥꯏꯅꯤꯌꯦ ꯑꯗꯨꯒꯤꯅꯦ ꯑꯁꯥꯕꯗ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯊꯥꯎ ꯆꯦꯟꯊꯕꯅꯦꯕ ꯑꯗꯨꯝ ꯐꯔꯛꯑꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯁꯦ ꯑꯁ ꯒꯦꯝꯕꯨ ꯂꯥꯎꯔꯦꯗ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯅꯤ ꯅꯝꯒꯗꯕ ꯆꯥꯡ ꯁꯨꯃꯥꯏꯅ ꯅꯝꯗꯗꯤ ꯑꯈꯥꯕ ꯄꯣꯠꯅꯤꯅ ꯍꯥꯎꯔꯣꯏ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯃꯀꯨꯞꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯏꯁꯜꯂꯅꯤ ꯌꯥꯝꯗ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯁꯤꯡꯗꯩ ꯍꯦꯟꯅ ꯀꯔꯤꯝ ꯊꯥꯛꯇ꯭ꯔꯕꯅꯤꯅꯕ ꯁꯨꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯤ ꯈꯤꯇꯪ ꯆꯥꯏꯁꯜꯂꯒ ꯇꯣꯠꯂꯒꯦ ꯌꯥꯝ ꯆꯥꯏꯔꯣꯏꯗ ꯀꯀꯥ ꯇꯥꯗꯕꯩ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯂꯨ ꯈꯔ ꯇꯥꯎꯕꯗꯨꯒ ꯃꯪꯒꯟꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯠꯈꯥꯏꯔꯅꯤ ꯑꯩꯅ ꯁꯨꯝ ꯄꯨꯂꯞ ꯉꯧꯁꯟꯕꯗ ꯅꯞ ꯍꯦ ꯂꯥꯎꯔꯅ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯇꯧꯖꯩ ꯑꯩꯗꯤ ꯍꯥꯎꯁꯨ ꯍꯥꯎꯏꯁꯦ ꯉꯁꯥꯏ ꯉꯧꯕꯗ ꯊꯨꯝꯕꯨꯗꯤ ꯈꯔ ꯊꯥꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯈꯤꯇꯪ ꯊꯥꯛꯇꯗꯤ ꯌꯥꯔꯣꯏ ꯃꯍꯤ ꯊꯥꯛꯄꯒꯤ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯆꯟꯖꯔꯛꯀꯦ ꯊꯨꯝ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯟꯖꯥꯡꯁꯤ ꯃꯨꯜꯂꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯂꯅꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯑꯗꯩ ꯑꯩ ꯇꯤꯜꯍꯧ ꯃꯅꯥ ꯈꯔꯁꯦ ꯑꯗꯨꯝ ꯊꯥꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯩ ꯍꯦꯛꯎꯗ꯭ꯔꯦ ꯌꯥꯝꯅ ꯁꯤ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥꯁꯨ ꯑꯣꯏꯔꯦ ꯊꯥꯛꯑꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯂꯣꯏꯔꯦ ꯃꯩ ꯃꯨꯊꯠꯂꯦ ꯑꯗꯨꯅꯤ ꯁꯤ ꯍꯧꯗꯣꯡꯒꯤꯅꯦ ꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯉꯥ ꯊꯣꯡꯉꯁꯨ ꯃꯥꯗꯤ ꯆꯥꯗꯦ ꯁꯨꯃꯥꯏꯅ ꯑꯌꯥꯏꯕꯁꯦ ꯑꯩꯅ ꯐꯥꯕꯧ ꯉꯥꯁꯦ ꯂꯩꯔꯒ ꯊꯝꯃꯦ ꯃꯥ ꯆꯥꯛ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯥ ꯍꯥꯟꯅ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯉꯁꯥꯏꯅ ꯑꯉꯥꯡꯈꯩ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯊꯨꯝ ꯃꯄꯣꯟ ꯈꯤꯇꯪ ꯊꯥꯛꯀꯅꯤ ꯌꯥꯝ ꯊꯥꯛꯑꯣꯏ ꯃꯥ ꯁꯨꯝ ꯍꯩꯅꯈ꯭ꯔꯦ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯄ ꯌꯥꯝꯃꯟꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯊꯥꯛꯑꯒ ꯊꯥꯔꯛꯑꯒꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯅꯪꯒꯤ ꯃꯤꯁꯤꯗꯣ ꯉꯥꯏꯈꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯥꯞꯇꯣꯏꯅꯦ ꯂꯥꯛꯑ ꯏꯃꯥꯏ ꯁꯦ ꯏꯆꯥ ꯂꯣꯏꯔꯦ ꯍꯧꯗꯣꯡ ꯆꯥꯛ ꯊꯥꯈ꯭ꯔꯦ ꯁꯤꯡꯖꯨ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯍꯥꯞꯈ꯭ꯔꯦ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯥ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯉꯥꯁꯦ ꯑꯁ ꯀꯗꯥꯏꯗ ꯊꯤꯡꯖꯤꯟꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯃꯀꯣꯛ ꯑꯃ ꯍꯥꯠꯇꯣꯛꯀꯦ ꯉꯁꯤꯒꯤꯁꯦ ꯇꯣꯏꯊꯣꯡ ꯁꯦꯡꯉꯦꯍꯦ ꯉꯥ ꯇꯣꯏꯊꯣꯡꯅꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯖꯔꯦ ꯑꯗꯣ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯉꯥ ꯊꯣꯡꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯍꯥꯎꯋꯦ ꯊꯨꯝ ꯆꯞ ꯆꯥ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯌꯥꯝ ꯊꯣꯡꯕꯅꯤꯅ ꯆꯝꯒꯗ꯭ꯔꯅ ꯈꯟꯕꯅꯦ ꯆꯞ ꯆꯥꯔꯝꯃꯦ ꯉꯥ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯀꯥꯡꯍꯧꯁꯤꯅꯤ ꯁꯤꯅꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯌꯥꯝ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯁꯤ ꯈꯨꯇꯥꯎꯁꯦ ꯆꯥꯛꯁꯤꯡꯁꯨ ꯑꯃꯨꯛ ꯊꯨꯝ ꯌꯦꯡꯖꯔꯛꯑꯒꯦ hảo á. Nó còn nhắm hồi mà chém tôi ra rồi. Thằng ta bút ra đã. Bởi vì chú thằng thằng kia thì cha nó hay bắt nó không gì.
ꯌꯥꯎꯋꯦꯀꯣ ꯃꯔꯨ ꯌꯥꯎꯋꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ